Security Force na yamlaba khutsu khutlai fagatkhre. Thobal Commando amasung CRPF unit kharaga loinana YBC club tagi SDC fawbada leiba hairok part 3 da ngasi nongalamdai saurangna pung 2 ga minute kulom tabada sathakiba combined force ki operation da lona thingkhraba KCP gi kadar tare yamlaba khutsu khulai ga konana fagatkhre. Pause asina phangba paw amagi matung ina ngasi nongalamdai da akhanaba paw ama phangbadagi Thobal Commando CRPF sector Q80 range Imphal Q80 tongan ba battalion gi Q80 amasung Rapid Action Force Company gi apunba khutpu amana hairok part 3 da operation sathaki maduda lona thingkhraba KCP gi kadar taret adu fagatki maduda hairok part 3 da nupi yauna miyoi kaya thorak tuna khulngak pa faba yaroi haina security force sing kamungna ki miyamna security force ki gari sing adu thatki tungda security force nakan ba action kaya tawraga kadar sing adu puraga gari adu yangna thoraga sakki combined operation da fagalaba KCP gi kadar sing adu di waikhom tingku sahi kunipan apok Waikhom Ranjit, Porompan Imphal Istagi MD Riwas Elias Pat Apokpa MD Rafik Sahi Taraga Mangagi Nupa Macha Ama Nongadadagi Angom Bobby Elias Wataba Sahi Kuntrao Humdoi Apokpa Angom Imo Singha Thongjudagi Ningthaujam Chauba Elias Singchaba Sahi Kuntraga Nipan Apokpa El Kunabidhu Thauba Leksang Themtagi Leksang Them Tomba Elias Thabal Apokpa El Dasu Singha Amasung Fogdel Moirang Palidagi MD Sirasuddin Elias Kham Sahi Nifu Manga Apokpa MD Itoka Wihaide. Thaudosiga mari lenana police dagi phangba pauna hai operation da khulai ga kona na faraba sing asi lona thingkhraba KCP gi kadani haiba si khangle miyam na su khulai paira ga miyam dagi nam haduna sel loba mi bu ki han khanghalli ba sing na khulngak pa ga khena ba si khangbiyo khulngak pa di miyang ga tona tinaduna thamoi seng na ngak sen bagi thabak tongminari bani April kunga mangagi mamangda nongmai license pikhatlaknaba khanghalli Manipur lengang na state sigi district sing da leiriba nongmai license pai riba amadi license holder sing masa khangdongnaba home minister na lokhalakpa khongthang gi saru ama oina lagliba April kunga manga fawbagi mamangda license holder sing na manangna pa police station sing da mari leinaba se chang sing pikhatlaknaba khanghalli karigumba hai riba matam masigi manungda license holder sing amasung dealer sing na darkar oiba se chang sing du pikhatlaktrabadi makhoi gi license sing kakthatpa natraga atai dandi ngai oi hairi home gi senior official amana phongdorapagi matung ina state lenga ki commissioner na achuba circular ama thoktuna district khudimakta leiriba license ki nongmai holder sing amadi dealer sing sak khangdoktuna makhoi gi arm license sing verify tawna ba tongan ba district tara ga taruki deputy commissioner sing da khanghalli hairi